Lakhipur Online Puthokjaba Megi Tang Taruk Yumsakaisha Numit ki Khomjinba Pao tabirase. Ahanbada Maruoiba Pao Manipuri medium da Assam ki topper oirakibi Yaipabi Chanubu Maira Lubna Ikai Khumnakre. Silchar Kendra degi Mai Paklaba MLA Dr. Rajdip Raibo Barak Valley Chamber of Commerce Assam na haraute amba phongdokre. Lakhipur da Kabi Guru Rabindranath Tagore ki chamaga humbutaruk suba mapok kumon amasung Kabi Sammelan panthoklagani. SSLC compartmental exam ki routine ngarang lauthokre. Assam ki rajniti da anuba pao oina handaki assembly mikhal da hana ki Mukhyamantri singi machanupa ahumak maithiba nangkre. Amasung West Bengal ki mikhal da maithiba nanglabasu Mukhyamantri ki phamdagi resign tawroi haina Mamata Banerjee na kanna mukre. Hauzik mapungoi pa pau tabirase. Assam State School Education Board na handak talautokiba SSLC parikha da Kasar Lakhipur ki manung chanba Sapurmaina High School ki mahiroi Yaipabi Chanuna apunba mark chaturuk ki manung da mark 595 phangduna Manipuri medium ki state topper oirakpada Ningthemkul Kangali amasung Loitom Laikai apunba maira lupna ikai khomnaba phongdokre. Panba yai Yaipabi Chanu Kasar Ningthemkul gi TH Jiten Kumar amasung TH Chandrelekha Devi ki machanupini. Mahakna Manipuri da marfutara nipan, English da marfutara, General Mathematics da marfutara taruk, General Science da marifu, Social Science da marfutara manga amasung Advanced Mathematics da marfunithoi galoinana, Subject taruk makta letter phangduna, First Division da Distinction galoinana pass tawki. Thoromatu da Presidium Member oina RK Nandarani, Athoba Ningsinglup Lakhipur ki President RK Sanahal Singha, Ningthemkul Kangali Loitom Laikai Apunba Mairalup ki President Y Inaubi Devi, Sribar JP AP Member Kamini Devi amasung Sribar JP ex VP L Pita Mohan Saruk Yakhe. Thoromatu da Yaipabi Chanu da Selgi Manasu Pidana Pugning Thawatke. Nasi Masuna Hadana pasta wapati mabok na kaya ang haraude. Kaya himati nungay. Ni kay Pita pa kang de. Tado le naman kita ya himati haraude. Ako tado do. Lai exam na. Hayang ini nakasinti. Lai exam na kamali ang anjing siya. Masa ada lucu cerai lah lucu pun tado do. Lai exam na kamde. Yamna wahiba di maram hari kadi lambi se ko yamna silapa mafam do anya Lakhipur sonda tambadana aduga siga yam wabam leire duga nungai be haragana aina human da ikoi ni oida leiraga tambase hadi ni oida dum yumda leibada bana leiraga sathoga sinjing nungai re school sinda adwana leiraga tamgi se yam nungai aduga gi aina tamli be school gi oja sinse yam phaiba moi yam kam encourage tawe ingonda desa khangda bare su ko hang khotana tawi adugai ina desa ina chakhiba tuition singi oja sansu adugi matik ingonda encourage tawi wona asi da mate yam ngai jai adu makha tara pasidi nang hoji karamba college da admission tawbagi plan laikre aduga karamba stream se nang choose tawka bagi asi matang su admission tawbase ai Balapur da leba PM Sri Nehru Higher Secondary da I say admission tawzekre aina lobana science stream ko science da I say PCB on the lozer. Kangan Jaba Ma Manipuri Youth Front of Assam Maipana Milala Assam ki makhada Kasar Puler Tolda leriba Lakhipur Senior Secondary School Junior College da chathariba Mitei Mek Diploma Course ki Lisingani kuntaruk ki anupa batch ki admission haujare. Offline amasung online da tamba yabagi kudong sabasu thamjari. Me tha sigi lakliba tang taradagi class haujaragani. Akupa marol gi damak mobile number 8011 710052 natraga 600287 544 number sing asida contact tobina bakhanganjari. Barak Valley Chamber of Commerce Assam ki mihut kangbo manangarang Silchar constituency ki mikhal damai paglaba BJP ki luchingba Dr. Rajdip Rai ki jumda chatuna thagat pa phongdokre
Miut kangbo asina MLA ka unaduna miyam amasung leibakidamag thawal tawbada hena maipakpa oibiyo haina yaipa pauzil pikhi. Miut kangbo aduda General Secretary Okram Lakhikanta, Advisor Ketremai Umananda, Working President Bishwajit Sharma, Assistant General Secretary Bidya Ratna Singha, Assistant General Secretary Radheshyam Sahu amasung Assistant Finance Secretary Motilal Singha sarukjaki. Asomda Lakhipur Kendrada Maipakraba BJP Mirep Sri Kausik Raina Assam Pumbagi oina BJP Mirep ta khwaidagi masing hena phangkibada Manipuri People's Front ki President Yengkhom Upendrana Mantri gi yumda chatuna lengya namasung MPF ki diary ama khudol tamduna ikai khomrajakre. Lagliba Methagi Tang Mapan Ayuki Pung Tara Tabada Lakhipur gi Khorirol Sanglenda Kabi Guru Rabindranath Thakur gi Chamaga Humputaruk Subamapo Kumon Thorom amasung Kabi Samilan Pangthokadori Maladesh Assam Naharol Khorirol Silup Assam Manipuri Chanura Khorjelup Kasar Manipuri Sahitya Parishad Lakhipur Masa amasung Lakhipur Ahal Marupna Punna Silangduna Pangthokadori Bathorom asida Kabi Guru gi Saktamda Laisu amadi Maira Katuna ikai khumna bot pagaloinana Handakta Laikidrabi Manipur Women Commission ki member oibirambi AIB Chongtham Jamini ki mafamda ikai khomrajaba utkataba thorom asida miyamna saruk yabineba Lakhipur Ahal Marupi Thaburen Ingudam Binod amasung Maladesh ki N Nilamani Singha ki cherol amada apel tawrakte. Assam State School Education Board ki makhada Lisinganiga Kuntaruk Chahigi SSLC Compartmental Exam ki routine arang phongkhre. Routine asigi matung ina SSLC Compartmental Exam asi lagliba Megi tang kun mapandagi hauraga Jun gi tang manga phawba pangthokani haire. Assam gi rajnitida anuba pau ama oina handaki assembly mikal gi resulta hanagi Mukhyamantri ahum gi machanupa sing makhoi gi seat singda chauna maithiba nangkhre. Pau gi matung ina hanagi CM Tarun Gogoi gi machanupa amasung Congress ki luchingba Gorok Bogoi Jorhat Sittagi BJP ki Mirep Hitendranath Goswami ki makutta vote lising kunumdega chamaga marfuni thoida maithiba nangkhre. Amaromda hanagi CM Hiteswar Saikia gi machanupa Debabrata Saikia na Nazira Kendrada BJP ki Moyur Borgohai gi makutta vote lising niputaruk henbada maithikre. Masigi mathakta hanagi CM Bhumidhar Burman gi machanupa Diganta Burman na Borok Khetri Sittagi BJP ki Narayan Deka gi makutta vote lising maripu mari henbada maithiba nangkhre. West Bengal gi Assembly Mikhalda Maithiba Nanglabasu Mamata Banerjee na Mahaki Mukhyamantri gi phamdagi resign tawroi haina phongdokre. Ngarang Kolkata da pangthokiba paugi mifam amada Trinamool Congress ki luchingbi Mamata Banerjee na wafam asi phongdokibani. Seat chani ga marfutara mari leiba Assembly asida BJP na seat chani ga subna taret phangduna West Bengal da BJP na ahan boina laingak semnaba semsari. TMC na seat marfu kaktamak phangkhe. Asita sunatana Mamata Banerjee masamaksu Bhabanipur constituency dagi BJP gi Subhendu Adhikari gi makuta maithiba nangkhe. Mamata Banerjee na hai miyam gi vote na mahak maithiba nangba nate conspiracy amagi makhada maithiba nanghalibani haikhe. Aduna masida resign tobagi walaite haina mahakna makata na phongdokhe. Adumoinamak democracy ki chanabi gi matungina maithiba nanglaba amana pham thadokpa haibasi chanapathapni. Adubu Mamata Banerjee na resign tawdaba sina leibak asigi rule of law da achauba wahang ama lakle. Mikhal matungda West Bengal da chauna irang thokre. West Bengal gi Assembly Mikhal da BJP na rajya sida chauna baipaklaba matungda rajya sigi tongan mamafam singda aki tujungningai oiba mihat mipun amasung amanga tathogan bagi pau kaya social media da viral oirakle. Khutta chai paiduna yamkhraba mioi kaya gi marakta phuna chainabagi thodok kaya thokpagi pau leiri. Thodok asigi matangda hanagi Mukhyamantri Mamata Banerjee na mioi tara gi oiba fact finding committee ama semlaga tijinaba khangankhre. TMC na asiguma thodok asi BJP gi kujil thorangli haina maral siri. Adubu BJP gi luchingba singnadi masi TMC gi manungda thokpa makhoi masagi irangni haina janingdaba phongdokre. Election Commission na rajya sigi police amasung CAPF ta irang asi laksinaba khangankhre. West Bengal ki rajniti da Mikhal gi matungda siguma thodok thokpa haibasi jahi kaya gi mamangdagi chanaraklaba chanabi ama oina lakli haina miyamna phongdoknari.
Lakhipur Online Channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maroiba paw amukhanna Manipuri medium da Assam gi topper oirakhibi yaipabi chanubu maira lubna ikai khumnakre. Silchar Kendra digi mai paklaba MLA Dr. Rajdip Raibo Barak Valley Chamber of Commerce Assam na haraute amba phongdokre. Lakhipur da Kabi Guru Rabindranath Tagore gi chamaga humputaruk suba mapok kumon amasung Kabi Sammelan pangthoklagani. SSLC compartmental exam gi routine ngarang lauthokre. Assam gi rajniti da anuba paw oina handaki assembly mikhal da hana gi Mukhyamantri singi machanupa ahumak maithiba nangkre amasung West Bengal gi mikhal da maithiba nanglabasu Mukhyamantri gi phamdagi resign tawroi haina Mamata Banerjee na kanna mukre. Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare.